Online Manipur YouTube channel swing bir bu mem pom nang po mu kan nataram nok sri han badam namaru e paw am update thamjage UN gi mifam yaw bolak pa khul dagi tangkhul ise tuingam laga rom Italy da unajaba yamna harawi e hakti nungsu yamna nungsije ai gi punsi gi Manipur da boxer basu tangkhul naga unajaba mioi mahak na han bani adubu ngasidi miram sida unajare happy to meet sister Tuingamla from Utkhre on the sideline of UN World Food Forum 2023 in Rome, Italy. Proud to represent India together. Haina Licipriya Kangujambu Utkhre. Aduga mathangi update asina United Nationsda Licipriya Kangujambu Ekai Khumnaba Utkhre umam kokthokpa sing international crime amani haina UN na lauthokpa matam oire Licipriya Malim ki sangnai raba child environmentalist Licipriya Kangujambu United Nations ki World Food Forum 2023 ki closing ceremony da keynote address pi duna malim gi lusing basing da wangang khre haiba thoram adu da malim gi myam na mahaku minute ani rom lep khatuna khuba khuduna Ekai Khumnaba Utkhi ma ki wahi khara aduna malim gi myam gi thamoi sumhat pangam ki mahak na mitei ase India gi tribal group amani haiba ihan hana thamki ma ki isu mitei gi ini hai ki school set ka da pik liban pi masa sing atha pampham da sing sok pasatlinge school ka bangam dre selamba turel kaya kangkhre sanglamba sing sang kaya maru ko khre haina paudam ki umang kok thok pasing international crime amani haina UN na lauthok matam oire umang kok thok pa asisu climate change thokam nabagi asoba maram amani toina ikang thok pa ising isaw kaya thok panan mioi kaya saba phangdre sinjak marang kai na puthok pangam handre haina phungdoki haiba thoramasida malim gi lebak samaga marphu rom dagi lakpa lusing ba lising kaya na saruk yaki Licipriya na mamang sa hilda su players ki miyam da wangang ki amadi European Union da su manipuri gi wafum kaya putoki bani Licipriya na tiliba miyam da hai ki bada na koina khalliba ningkha tamba asi tayon nare ningkha tamba haiba si aseng bo han thokti nahak na mahausa gi khalbunga ko ngamlaba mahak ki nachana su singi tungi asa amadi haksang sing na handana thamba ngamlaba nahak na iba paba hairaba loinana mahak pukana gumba mioi amatan hanthana yengba ngamdraba amadi nahaki puk hangdraba matam aduda khaktani masibu phangnaba ekoi punna lanthing minnagadabni haiki mahakna hai ekoi gi lusing basing na climate asing asisu serious oina laude makhoina indigenous right amadi environment activist singbu machin menba yanaba phaba punba khaktani Licipriya na hai Nakhoina matam pumbada ningsinggadabade nakki atangba gari fajarba yum amadi yamlaba sen lanthum khudungmak asibadadi pumnamak arembani masagi sendong khaktang khanba malem asibu mangkhaliba amadi mahusagi khusembo mangta khaliba miyoi basingna puari iba ekhoina khak yaroi mahusa khusem gi fajaba uba ngamdaba makhoidagidi ekhoina malem asibu kanba changi makhoina ahak punungsidabadi ai adubu nakhoina angang khudungmakta thaknaba afaba ising sor honaba arubu nungsit amadi lu nanbu malem ama pigadabani haina mahakna haiki Ireland gi President Michael Higgin na Licipriya bo mahake speech tarba matung da thagat pa phungdoki konna mahaka su personal oina unaduna Manipur da thokliba lan asi kangrup masen gi lan natte horok pham khang dawa kuki ko narco terrorist sing na Manipur da makhoi gi tongan balebak ama sem na balan darakhi bani mitai sing da di masang thok saba khaktani haina paudam ki thorom adu da ukhul dagi tungom la ko bi tangkhul ningon ama su saruk yaramba thengna bada Licipriya na haraw bo phungdoki thajaba ya ba paw ama da kuki masa ama su thorom adu da saruk ya ba lakhi adu United Nations ki thorom adu da mahaku wangang nabagi tanja pi ki de hairi Licipriya di akhana no special guest oina thorom adu da saruk yanaba United Nations na chepau pirakhi bani haiki duga aroi bagi update usne ngasi di ai sumaite pangal ichin inaw singi yamna senglaba masjid ta sangdun isor da thauni jabagi tanja ma fangjare thamoi sengna nungsijai maite pangal ichin inaw singbu ekhoi ama to oina Tana minnai afaba kaya ama aikoina haijarba khuding loinasu yabiraki haina Kangleipak hakna asamna phungdok piri video sing bibagi damakta mayam pum nangpo amuka na thagachari anoba update ki damakta online Manipur YouTube channel asibunuk sibiduna subscribe to bidamu thank you